ꯑꯩꯁꯦ ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯐꯤꯔꯣꯟꯁꯨ ꯌꯦꯡꯕ ꯁꯣꯞꯄꯤꯡ ꯊꯣꯛꯎꯒꯗꯕ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯗꯤ ꯁꯝ ꯀꯦꯟꯕ ꯁꯨꯝ ꯍꯧꯔꯛꯏꯗꯅꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯝꯁꯦ ꯈꯔ ꯀꯦꯟꯕꯗꯤ ꯁꯨꯝ ꯍꯧꯔꯛꯑꯦ ꯌꯥꯝꯕꯨꯗꯤ ꯀꯦꯟꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯊꯣꯛꯄ ꯃꯇꯝꯗ ꯁ꯭ꯀꯤꯟ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯟꯁꯀ꯭ꯔꯤꯟꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯝꯒꯤ ꯑꯣꯏꯅꯗꯤ ꯊꯑꯣꯏꯅ ꯈꯜꯂꯨꯗꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯝꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯊꯣꯛꯄ ꯃꯇꯝꯗ ꯁ꯭ꯀꯤꯟꯇ ꯅꯠꯇꯅ ꯁꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯣꯛꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯣꯂꯤꯁꯨ ꯌꯧꯔꯛꯑꯦ ꯍꯣꯂꯤꯁꯨ ꯌꯧꯔꯛꯑꯕꯅꯤꯅ ꯍꯣꯂꯤꯒꯤ ꯀꯂꯔꯁ ꯑꯃꯗꯤ ꯅꯨꯡꯁꯥ ꯑꯅꯤꯃꯛꯅ ꯁꯝꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯛꯍꯟꯗꯣꯏꯅꯦ ꯃꯌꯥꯝ ꯅꯨꯡꯁꯥꯅ ꯁꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯌꯥꯝ ꯑꯃ ꯑꯣꯏꯍꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝ ꯌꯥꯝ ꯀꯦꯟꯕ ꯁꯝ ꯋꯤꯛ ꯑꯣꯏꯕ ꯔꯐ ꯑꯣꯏꯕ ꯑꯗꯩꯗꯤ ꯁꯝꯒꯤ ꯃꯆꯨ ꯐꯖꯅ ꯊꯣꯛꯇꯕ ꯑꯁꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯁꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯐꯠꯅꯗ꯭ꯔꯦ ꯁꯝꯁꯨ ꯌꯥꯝ ꯀꯦꯟꯅꯔꯦ ꯑꯗꯨꯅ ꯁꯝꯒꯤ ꯀꯦꯌꯔꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯇꯧꯕꯤꯒꯗꯕꯅꯤ ꯅꯨꯡꯁꯥꯗꯒꯤ ꯁꯝ ꯁꯣꯛꯇꯅꯕꯒꯤ ꯁꯣꯂꯨꯁꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯦꯆꯔꯦꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯑꯦꯂꯣꯚꯦꯔꯥ ꯑꯝꯂꯥ ꯁꯤꯖꯤꯟꯅꯕ ꯁꯝꯁꯦ ꯍꯦꯜꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄꯤꯕ ꯑꯗꯨꯒ ꯑꯐꯕ ꯗꯥꯏꯠ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯣꯇꯤꯟ ꯐꯪꯕꯀꯣ ꯑꯗꯨꯒ ꯚꯤꯇꯥꯃꯤꯟ A, C, Eꯒꯤ ꯆꯤꯟꯖꯥꯛꯁꯤꯡꯁꯨ ꯆꯥꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯑꯃꯁꯨ ꯂꯩꯔꯤ ꯅꯨꯡꯁꯥꯗꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯕ ꯌꯥꯝꯅ ꯐꯕ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯖꯔꯤ ꯅ꯭ꯌꯨꯠꯀꯤ ꯀꯦꯔꯠ ꯁꯤꯠ ꯍꯦꯌꯔ ꯑꯣꯏꯜ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯦꯔꯠ ꯁꯤꯠ ꯑꯣꯏꯜ ꯑꯁꯤꯅ ꯅꯨꯡꯁꯥꯗꯒꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯑꯁꯤꯗ ꯅꯦꯆꯔꯦꯜ ꯀꯦꯔꯣꯇꯦꯅꯣꯏꯗ꯭ꯁ ꯚꯤꯇꯥꯃꯤꯟ E ꯌꯥꯎꯏ ꯑꯁꯤꯅ ꯅꯨꯡꯁꯥꯅ ꯁꯣꯛꯍꯟꯕ ꯉꯝꯗꯦ ꯁꯝꯒꯤ ꯃꯣꯏꯁꯆꯔ ꯂꯣꯛ ꯇꯧꯒꯅꯤ ꯑꯃꯗꯤ ꯄ꯭ꯔꯣꯇꯤꯟ ꯂꯣꯁ ꯑꯣꯏꯍꯜꯂꯣꯏ ꯍꯦꯌꯔ ꯐꯣꯜ ꯑꯣꯏꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯦꯌꯔ ꯐꯣꯂꯤꯀꯜꯁ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯒꯅꯤ ꯁꯝꯈꯣꯡꯁꯨ ꯌꯥꯝꯅ ꯐꯖꯅ ꯀ꯭ꯂꯤꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗꯤ 100% ꯅꯦꯆꯔꯦꯜ ꯀꯣꯜ ꯄ꯭ꯔꯦꯁ ꯀꯦꯔꯠ ꯁꯤꯠ ꯑꯣꯏꯜꯅꯤ ꯕꯣꯇꯜ ꯗꯤꯖꯥꯏꯟꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯍꯌꯦꯡꯁꯦ ꯊꯣꯛꯀꯗꯕꯁꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯊꯥꯎꯁꯦ ꯅꯨꯡꯗꯥꯡ ꯇꯩꯁꯜꯂꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯂꯨꯊꯣꯛꯀꯦ ꯇꯧꯕꯅꯦ ꯅꯨꯡꯗꯥꯡ ꯑꯃ ꯊꯝꯃꯝꯃꯒ ꯂꯨꯊꯣꯛꯄꯁꯤꯅ ꯁꯝꯗꯁꯨ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯩꯕꯤꯕ ꯃꯇꯝꯗ ꯁꯝꯈꯣꯡ ꯑꯃꯗꯤ ꯁꯝꯗꯣꯟ ꯐꯖꯅ 15 minutes ꯃꯁꯥꯖ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯁꯦꯝꯄꯨꯅ ꯂꯨꯊꯣꯛꯑꯗꯤ ꯁꯝꯁꯨ ꯌꯥꯝꯅ ꯃꯣꯟꯊꯔꯒ ꯅꯨꯡꯉꯥꯏꯕꯅꯦ ꯀꯦꯔꯣꯠ ꯁꯤꯠ ꯍꯦꯌꯔ ꯑꯣꯏꯜꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡ ꯑꯁꯤꯅ ꯀꯦꯔꯣꯠ ꯁꯤꯠ ꯑꯣꯂꯤꯚ ꯑꯜꯃꯟ ꯁꯟꯐ꯭ꯂꯥꯋꯔ wheat, germ, ringgrass, sesame, castor oils, brahmi, aloe vera extracts, vitamin E ꯑꯁꯤ ꯃꯌꯥꯝꯁꯤꯅ ꯁꯦꯝꯕꯅꯤ ꯁꯝꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯥꯎ ꯑꯁꯤ ꯇꯩꯕꯤꯗꯅ ꯊꯝꯃꯒꯗꯤ ꯁꯝꯁꯨ ꯐꯒꯠꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯨ ꯊꯥꯎ ꯇꯩꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯟꯁꯤꯜꯂꯒꯦ ꯑꯗꯨꯒ ꯇꯨꯝꯃꯨꯔꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯑꯉꯥꯡ ꯂꯨꯖꯕꯤꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯦ ꯀꯣꯛꯁꯨ ꯂꯨꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯊꯥꯎ ꯇꯩꯁꯜꯂꯒ ꯀꯣꯛ ꯂꯨꯊꯣꯛꯑꯕꯅꯤꯅ ꯁꯝꯁꯤꯁꯨ ꯃꯣꯟ ꯂꯥꯎꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯔꯐ ꯑꯣꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯍꯣꯂꯤꯒꯤ ꯀꯂꯔꯁꯤꯁꯨ ꯁꯣꯛꯇꯅꯕ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯅ꯭ꯌꯨꯠ ꯀꯦꯔꯣꯠ ꯁꯤꯠ ꯑꯣꯏꯜꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯆꯪꯉꯒ ꯄꯔꯆꯦꯁ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯌꯨꯝ ꯆꯠꯄꯗ ꯄꯨꯒꯗꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯗ꯭ꯔꯦꯁꯀꯩ ꯁꯦꯠꯆꯟꯅ ꯂꯣꯏꯔꯦ ꯑꯗꯣ ꯁꯟꯁꯀ꯭ꯔꯤꯟꯇꯪ ꯇꯩꯁꯟꯒꯦ ꯃꯥꯏꯁꯦ ꯀꯩꯝꯕꯨꯗꯤ ꯌꯨꯁ ꯇꯧꯗ꯭ꯔꯗꯤ ꯖꯣꯟꯁꯟ ꯕꯦꯕꯤ ꯑꯣꯏꯅ ꯇꯩꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯂꯤꯞꯁꯇꯤꯛ ꯈꯤꯇꯪꯒ ꯇꯩꯔꯒ ꯂꯣꯏꯔꯦ ꯑꯥꯏꯕ꯭ꯔꯣ ꯈꯤꯇꯪꯒ ꯄꯥꯕ ꯆꯤꯡꯉꯒ ꯑꯗꯣ ꯂꯣꯏꯁꯟꯈꯤꯒꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯁꯨ ꯁꯥꯒꯠꯂꯦ ꯃꯥꯏꯁꯦ ꯀꯔꯤꯝꯇ ꯇꯩꯅꯤꯡꯗꯕꯅꯦ ꯑꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯃꯥꯏꯁꯦ ꯀꯥꯊꯦꯛꯇꯅꯕ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯖꯕꯅꯤ ꯉꯁꯤꯗꯤ ꯏꯁꯥꯁꯨ ꯄꯨꯡꯁꯦꯡ ꯁꯦꯡꯗꯣꯛꯎꯔꯦ ꯊꯥ 2 ꯁꯨꯔꯒ ꯑꯃꯨꯛ ꯁꯦꯡꯗꯣꯛꯈ꯭ꯔꯦꯗꯅ ꯑꯗꯣ 2ꯒꯤ ꯃꯇꯨꯡꯗꯗꯤ 3ꯒꯤ ꯁꯦꯡꯗꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯥꯗꯗꯤ ꯁꯦꯡꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯣꯠꯅ ꯆꯥꯃꯤꯟꯅꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯉꯁꯤꯁꯦ 3ꯒꯤ ꯆꯤꯡꯉꯒ ꯑꯗꯨꯝ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯄꯨꯡꯁꯦꯡ ꯁꯦꯡꯉꯦ 3ꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯣꯛꯄ ꯈꯣꯠꯄ ꯌꯥꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯥꯏꯕ꯭ꯔꯣꯒ ꯌꯦꯛꯇꯕ ꯐꯔꯛ ꯈꯤꯇꯪ ꯌꯦꯛꯀꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯕꯖꯥꯔ ꯆꯠꯄ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤ ꯇꯨꯝꯃꯤ ꯇꯨꯝꯕ ꯈꯤꯇꯪ ꯊꯣꯛꯒꯠꯂꯛꯑꯦ ꯀꯩꯅꯣ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯍꯥꯡꯗꯣꯛꯁꯦ ꯌꯥꯝ ꯀꯜꯂꯤ ꯇꯦꯛꯈꯤꯅꯤ ꯌꯥꯝ ꯀꯟꯕ ꯎꯅꯤ ꯀꯟꯗ꯭ꯔꯥ ꯆꯥꯗꯣꯟ ꯈꯤꯇꯪ ꯊꯤꯟꯖꯤꯟꯒꯦ ꯉꯁꯤꯗꯤ ꯏꯁꯥ ꯁꯦꯡꯗꯣꯛꯑꯕꯅꯤꯅ ꯄꯤꯛꯇꯛꯅ
ꯃꯌꯥꯝ ꯂꯣꯏꯁꯟꯕꯁꯨ ꯂꯣꯏꯔꯦ ꯏꯆꯟꯅꯨꯄꯤ ꯑꯅꯤꯁꯨ ꯑꯗꯩꯗꯤ ꯃꯃꯥ ꯑꯩ ꯅꯨꯄꯥ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯉꯥ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯉꯥꯡꯁꯨ ꯀꯟꯅ ꯀꯞꯁꯜꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯁꯣꯞꯄꯤꯡꯒꯤ ꯕ꯭ꯂꯣꯛꯇ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯁꯣꯞꯄꯤꯡꯒꯤ ꯚꯤꯗꯤꯑꯣ ꯄꯨꯔꯒ ꯂꯥꯛꯆꯒꯦ